Matam shangna chayetnaduna lakhiba Chingmeirong Mamang Leikai Lampak Nakalgi lam ngasi settlement demarcation Toubada Loisinba Ngamkhidre ngasi Chingmeirong Mamang Leikai Lampak police amade security force ke matenga loinana SDPO porom pana pangtokhiba demarcation aduga mari leinana lam asigi mapu ingudam ongbi haripiagi mapuroiba ingudam indramanina hai Chingmeirong Mamang Leikai Lampak kai hek thangnana nongpok thangba saruktan leiriba point taruk chawba lam asi British ki matamdagi lakhiba maibam chawbagi loinabi maibam ongbi mukhigi mamingda pata leramba lamne haujingna makhoi ki suthang oiriba mahaki loinabi ingudam ongbi haripiagi mingda leibane hairiba lam asida likaina club sajinba horakpadagi kumja English amaga chamapon hufutara nithoigi January thadagi court case thengrakibane case asi lower court tagi mathang thengnatuda high court roklaba machong high court na lam asigi mapu ingudam ongbi haripiagi favor da right tarakibane Makhatana Manipur High Court na Senior Division Executive Lamphel Court ta High Court ki right adu thabak to onthoknaba assign tawrake madugi madung kumja Englishingani shumna kulumdagi April 3 da Chingmeirong Mamang Leikai Lampak nakanda sajilamba construction sing eviction tawkibani eviction tawkhrabachu chap chaba boundary ama khangdoknaba ngasi settlement demarcation tawbani haina mangna phongdokhe Point the hotel for the 32 by 80 my organic and Pazi, but also over the Ganati and pick with the Ganta. Ada Adinasida, I know some Panjavati, Haziksi, publicly more justice style than a low portna, Pidi Bagai, Hazina, Mayam in Nava, Smile over Panjavani Hatare.